Malem Sinba Thungna Pangthokhre Islam Dharma Chatpasingna Ramadan tha ama mapung chara heluraba matungda sawal thagi nongma panbada pangthokpa Eid-Ul-Fitr gi kumai Manipur gi oinasu ngasi Islam Laining chatpa maitai pangal singna Pangthokhre Idga singda Eid ki namaz solaba matungda makoi gi laikhidraba mari mata singi kabar singda ziyarat taunaki kumai asigi manung channa yumlon naba amadi khangna chanaba singi yum singda chatlaga chamin thakminnaki yum palabiningol singna mapamda chatuna punna chamin thakminnaki yairipok singada laiba idgada pangthokpa Eid-Ul-Fitr gi namaz sonfamda MPCC ki president su oiriba wangkem kendra gi MLA kaisa mega chandra singh su laktuna sarukya khi kumai adugi sarukama oina MLA ke mega chandrana saba singa idga hilda saba merab construction sangaduna miyamda sinakre idga committee amadi singa idol club anina sinduna pangthokpa merab construction sangabagi thauramda MLA ki mega chandrana miyamda yaifa paujel piraduna hai Eid-Ul-Fitr kumaina lakpada lamdam asida kanglo furup ki khetnaba laitaba amaga nungsi chanabagi mari adu hena chetsinba oirasanu amadi lamdam asida thokliba irang asi aikoi khudingmak pu sembiriba mapuna lotion hanbiba oirasanu haina yaifa paujel pikhi singa idol club ki advisor SM Firoz Khan nasu miyamda Eid-Ul-Fitr gi yaifa paujel pibaga loinana tangdulaitaba iramdam ama mapuna oihanbirasanu Morbi Maulana Haji Munsi Almaikram Vayampunamak Salam Galoidana Ikai Kumnajari Loidana Eid Mubarak Gasigi Asimulaba Umairaba Eid Mubarak Idubidasida Gasi Idiga Ground Sida Sadaba Sisu Vayam Dasinajari Loidana Aina Arobata Tena Hamdarabada Gasi Asimulaba Umairaba Eid Mubarak Sida Yang kurimak nusi chanana amadi amaga nusi chanana ngamba mateng pangnatuna community kurimak nusi chanana leiba sorna bibi bala na bibi boisanu haina miyam da paujanjari I wish it mubarak once again. Thank you. Yang Gasigi Singa Idiga ground sida Aina Sajaba Mehrab construction pagi Idiga gi complex sembagi program si ngasi sunglaba yamna dungairaba Eid-Ul-Fitr gi dumida sida miyamda sinajari amasung ngasi gi Eid-Ul-Fitr gi program sida tongan mafam degi lakpiriba akoi gi ngasi gi Eid-Ul-Fitr gi program sida aina miyam punamakta Eid Mubarak ki paujel nungaiba paujel pijari amasung Eid Mubarak ki paujel siga loinana miyam punamakta yaifa mangol amasung mioi khudingmak nungai yaifaba afaba porakpa isorna pibi boisanu loinana ngasi Manipurda lairiba aikoi jati khudingmak amaga nungsinaba Manipurda thoiba irang khudingmak santi porakpa amasung amaga nungsinaba amaga understanding nungsinaduna community khudingmak respect taunaduna nungsi chanana laiminaba isorna pibi boisanu ngasigi asunglaba Eid-Ul-Fitr gi program asida ngasi laibiriba community mayam sing marakta aisu community asida yaujari basi program asida yaujari basi aikoi amaga dharma amaga nungsinaba jati amaga nungsinaduna aikoi yamna ingtapa adigumba state ama oinanaba mipum kudimak dharma gi khenaba leitana jati gi khenaba leitana Manipur se chakpatpa amasung mipum kudimak nungsinana future gi khanbiduna aikoi nungsi chanana laiminana bagi damakta yaujari bani loinana ngasigi asungulba Eid-Ul-Fitr asina sorna aikoi punokmakpu nungaibe aifaba punsi nongsangba santi pibiba oinaba amuka hanna oiramjari Pubi menunggu berikan agama lelah. Tahu dengan sini bagi apa merupakan biunim Allah. Tahu dengan sini merupakan biunim Allah. Mengambil mufusna hati Allah. Tersiar bagi Allah. Cahaya hari pun fajan kere Allah. Adik mati perisan hal.